January ni pangtok kudarbagangai kumhaida Chief Minister N. Birena lupa amada tongsinda puro masel yengtinner na basilena Jalerong Union Assam Manipur Nagaland na maral sirakli. Manipur Inline Permit Guidelines 2019 na bezi ar hapta biyaw na asoy bikaya yawri basi naw na sendok to na anoba gazette notification na matok kadabani hayna mahiroy luptarug na taksilakli. Amasung National Commission for Protection of Child Rights na Manipur Commission for Protection of Child Rights ke khusam na tuna issue on heavy weight of school bags sa hidden district level workshop ama pangtok rei. Member kurum jari adum yang impact news ne auzi pungza se phobu gi maru ba pausing miyam da pijari. Salibathas ki nipan da pangtok ko dor ba gangai kumaida si minister nongthong birena nakal amakhakta oiba miyengda loop amada tongsinna pur masel yengtina na basel haina Jalerong Union Assam Manipur Nagaland na maran sirakli Manipur Press Club ta pawmi singa unabam da union asigi president amu kamai ne fongdor kibada gangai hariba kumaya se Jalerong Union sinduna hauki bukum jali singani tarani thoi tara taruk fawu pangthok tuna lakpane adu BJP lengak lakpadagi hariba kumaya se mache tare madugi mathakta loop amana kumaya se pangthok na state level ki thakta register tawbugi wafam fongdorak pasi laibak tibane Manipur da pangthok liba sangai festival dagi hauraga achoba festival amata register body oiba yade nakalamrom da pangthok ko festival ase chief minister na Manipur kabi union da pangthok na bagi ayaba pi na bagi chairol ama tribal affairs and hills department gi fangmangamle asugumba chief minister gi nakal amata gi oiba thawong tawbi gano thawong asena Jalerong furup masel gi marakta nungsina dana ba thawong ama satharak pa yai kumai asigi thawbu oina na bagi matangda Manipur High Court na AZACO amasung Jalerong Union Assam Manipur Nagaland punna pangthok mina na mamang sa April marida YLP kibasu laikrabane masigi mayok ta thabak tawraklabadi union chapsana thengnagani hain akan wafam thamakli. State level gangai oiba tarrebdi Jalerong Union Assam Manipur Nagaland asin oifam thoi haina 2012 gi oina 16 phawa ekhoi fajana pangthokre adudigi BJP government lakpa matam da di azako haibaga union asiga khatna halamme loina na ngarang makse tidigi file lo thengna ba matam da ta 11 December nungmita masi kabui union na pirambado mokhoi che process tawraga hairiba ani ase hana guideline da chemduna high court order gi lairi ba poto tawthokraga kabui union da pinana ba haina chief minister na kauri se sidi td gi minister gi da file che ure adum haina tawradi hana gi su court order su laitaba adik claim su tawdaba hana apply su tawdaba handak December 11 da tawri ba pot aduna sakhraba tardi Jalerong makhai che masi ga ngai loi khraga akoi masen khatna duna lairi ba women isina immunity di lairi duna khatna hanmagi masa wereme maduma tawbi Gan ngan kumaina lakpada akom lup kangai pang thok chir olamada miyam da yai proposal pirakli Manipur lengak na Manipur da inline permit system sanabagamari lena na thokliba gazette notification adu bezier haptaba yauna asobi kya yauri basin nauna semduk tun anabu gazette ma thokadabani hana mairoi lup taruk taksilakli hiramasigi matang ngasi emsu gi office ta mairoi lup emsu MSF desam KSA suk amadi ems ki luching basingna saruk yaduna pangthokiba pawmi singa unaba mada emsu gi president L Peter na hai lamdamasigi miyamna matam kuine dagi tanduna lakliba ILPS asi Manipuda Sanarakpa asibudi loop taruk na taram no oye adobo lenga gasina thok liba ILPS ke guidelines singa sidi lamdamasigi yellow mi kan mangamgadaba ILP adudi natte maruena guideline sida mitop khandokpa gi bezier haptab ki mathakte indigenous person amadi permanent resident ke wahan thok pidri amadi mapal lamda ki lakpa thabak to mi singi family members singsu ILPS komthokani hariba sisu Kanabu family member oigani habesu pandri loinena gazette asida mitopna lam leiba yahandana nabamade voting right pdbgi wafam amata pandri maramasna gazette asida leiba asoiba singa se Manipur lengang athu matamda semdokton anoba gazette ma athu matamda thokadabane mairoi lup taruki maikei dege su hiramasigi matangda mari lenaba India gi prime minister home minister amadi Manipur gi chief minister da memorandum pishillagani habi wafam su thamlaki Hana leramba non local sing non indigenous me amal leram gi me am sing adusu base year gi matung ina moi identify tawnabagi base year sima hakodamni in line permit
ꯆꯠꯅꯔꯦꯅ ꯍꯥꯏꯔꯒꯁꯨ ꯁꯤꯒꯨꯝꯕ ꯂꯝ ꯂꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯑꯝꯇ ꯌꯥꯎꯗꯕꯁꯦ ꯁꯤꯒꯤ ꯂꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯂꯝ ꯂꯩꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯍꯥꯞꯀꯗꯕꯅꯤ ꯂꯣꯏꯅ ꯅꯟ ꯂꯣꯀꯦꯜꯁꯤꯡ ꯅꯟ ꯏꯟꯗꯤꯖꯤꯅꯁꯁꯤꯡꯗ सिगुमलबा अखोगी पॉलिटिकल राइट बोट लेपगी अमदी बोट थादबगी सिगुम राइट से पिरोदबनी मेंबर नमोगी फैमिली मेंबर से केनोगी सेंट्रल गवर्नमेंट की सर्विस तौब मी सिंगी फैमिली मेंबर सिंग से मणिपुर दा लागतुन इनलाइन परमिशन की एग्जाम तौनेना यावबनीबो हारिबो पोट से फैमिली मेंबर हाइदे कना कना होदिनो मागी कयाम नकनबा मरी मता मागी फैमिली से कना कना होदिनो से करोदा अखोना से कम मिजोराम केजे कंपेयर करबोदा मिजोराम ददी फैमिली मेंबर हारगा कना कना फैमिली मेंबर होदिनो से मै चपताना फजन पाले नुंगती की पोंगो पाउचे इचल एक्सप्रेस की इंगसी जनवरी मरी की एडिशन दा CAA की मायोग तपुंग तरानिथो की मणिपुर शटडाउन लाउटोक रहा हेडलाइंस पीदुना फोंग की पाव अदो युमफम याउदबा साजिनबा मियोय खरगी पाव अमनी हाना इचल एक्सप्रेस की एडिटर न खुयेक पीदुना थादोरक पचेरोल अमदा सेंगदोरकली शटडाउन अदो नॉर्थ ईस्ट यूनिटी फोरम हाइबे लुपमना चेरोल थोक्तुना थारकी बनी स्वाइरी अदो पाव से युमफम याउदब अरानबा पाव अमा ओइरंबना लमदम सिगी मियामदा समम नब थोन खरे हानसु इचल एक्सप्रेस की चेरोल से मकाताना सेंगदोरकली National Commission for Protection of Child Rights NCPCR na Manipur Commission for Protection of Child Rights ka khusam na duna issue on heavy weight of school bags sabi hiramasda state level workshop mga si pangtok re lamyan masanglen na pangtok ki bathoram aduda pigliba mairo isingna masaga chana daba ka henan lumba school bag pubuna thengna ri khudong cha dab kya gi matangda ZO singyaw na khananai na ki technical session singda school bag arumba pubuna piriba academic amadi physical burden na chingba singi matangda expert सिंह वफम क्या थमना की बगलोइना स्कूल कॉलेज के ओजा सिंह यावना हिरमसिगी मतांग द खना नैना की थौरम अदुगा मरी लेना इंपैक्ट न्यूज का उनबदा नेशनल कमीशन फॉर प्रोटेक्शन ऑफ चाइल्ड राइट्स NCPCR नॉर्थ ईस्ट सेल एजुकेशन डिवीजन की सीनियर टेक्निकल एक्सपर्ट परेश साहना असुगुंबा वर्कशॉप से इंडिया पुंबदा पांगथोक्तुना पिगलिबा अंगांग सिंगना स्कूल वैक्सीन पुबदा थेंगनरिब खुदोंग चादब सिंग यंगशिंदुना NCPCR ना पाइखट पयाब थबक सिंग रिकमेंड तौगनी हैव वफम थमलखी. So first of all, we would like to look at the core areas of challenges and gaps, because there is some movement, I realize, that has happened, which is in positive direction in Manipur. We would like to see that, and based on it, we will try to give step by step significant and concrete recommendations, and we will surely share it with the state government also. So we will first, there is an open house, there is a deliberation session wherein the ZDOs and others are going to be talking about it. We will take it from there, and then we will document the recommendations and we will share it with you as well. Communist Party of India na hokiba kumjal sing ni taramapan ki December thada India pumgi one chatkiba chathakiba general strike mari lene na CPI Manipur State Council ki General Secretary L Sotin Kumar Manipur lenga na fajindu na thamliba se thadok piro haina CPI Nambol Local Council na phongdorakli Panthoibi Housing Finance Company Limited PHFCL amadi masigi subsidiary company singi oiba Team Convention 2020 thoram chingmerong dalaiba Hotel Classic Grande da ngasi pangthokre thoram da saru ya ki company sigi chairman TH Hemona company sina lamdam sigi miyam da ahen belos housing amadi financial solution fangana nabi wakalol convention as pangthokpane company sina kumjale singani taramanga dagi haudokiba Prime Minister Awas Yojana PMAY gi makhada urban amadi rural area gi mafam kayada subsidized home loan piduna mateng panglakli kumjale singani kun faw gi manungda scheme asigi makhada maximum home loan pin na thaurang su tauri miyam na scheme asigi kanaba sing mapung fana lobiu haina phongdoki magna makha taraduna home loan sing asigi matakta masana masabu thabuk pijaning ba lamdam asigi entrepreneur singi damag company asigi maikai dagi startup fund sing piduna senthok lambi laina na bahona bada mateng pangli awang nungpuk ki khakta natana laiwaga sid leriba finance company sing marakta freedom ningai oiba mafam makan mangam laba company sina loan yaba mongda lamdam sigi miyamu senthok lambi laina na ba made yumsa rolda mateng pang na ba khongpham se na laidi hana phongdoki Panthoibi group of companies na koi miyamgi hena phaba thabak to mathang tawjarakanda magi expansion di housing sigi damtadi across the country ni across the globe ni masin matam na purakado ba makhani matam na purak pa haje kanda koi team players singi hard work discipline aduga muksu koi people gi support adu ishwar gi thawjan khudimak sidagi orakado bani sigi wakalon simak yang miyam da thamjari koi amtang di clean picture ama
ngasagi bagi loan pi bagi kari to bagi mayam musagi housing solution financial solution mayam sigi mathang streamline tong thorok na bagi amakak ni Heroin number 4 gram tara mathoi milligram chani ge kono na nupa amaga CDO thobal gi timna lilung uku mathak talai oil pump manakta gi fagat pangam kre akang na pawom fangbadek ngasi nongyai mutung pung tarani to ge minute tara chatpa matamda Zamanda Mohammed Amin Khan Luchingba CDO Thawal Team Amade Yumkhaibam Athletic Development Association Yada ge volunteer singnama phamadu thibahum gi thabak sathaki thibahum da drug kona farabunu pa du Mohammed Nasir Hussain sai kunipan apokpa Mohammed Abdul Halim ne makha tawa wangpong sathanan bagi damak fagal drug sing adu galonena Mohammed Nasir Hussain Lilong Police ta sinakre hadi Democracy chat palebakta kanana su subnam sasan toba yaroi dhamka gi matam natre hana hana gi chief minister amadi Congress legislature party gi luchingba oiriba okram ibobi na fongdokre Manipur gi ahanba community radio service CRS FM 91.2 Diamond radio station Khongjom gi ahum sub foundation de gi thorum da wafam asi fongdokibani Khongjom bazar community hall da pangtoki thorum da ibobina Manipur asi India gi sarukama oibana democracy chat palamne miyam na yadrabadi thabak khudima upai leiroi ngasigi tumina leiriba miyam asibu panglamgani khanba chumloi khwaidagi sakti leibadi ngasigi tumina tariba tumina leiriba aikogi miyam asini fongdoki radio ga mari lena wafam thamladuna ibobina democracy chat paleba kamada radio gi mathawase yamna maru oi radio na isai no mai khaktana tana Lengang na kari apa pataba tauri education sana khona ba pumna makpu khwaidagi laina I pau piri habo wafum fongdoki thauramadu ko mari lena na tongan ba orphan home amadi different level person sing amadi tongan ba thabak sing da khong thangjil leba miyo sing da radio amamam su khudol tamki Senapati district manung chana leiba tungjoi amasung Nagaland gi Khenza Keno ani gi marak leiba lam gi chai na ba thu matab de loishinduna approach road semgatna na ba hona rakani haina deputy chief minister Joy Kumana tungjoi khul gi miam da thajaba pi khre wafam asinga si tungjoi village ta pangtho kiba numit nini chupna chathagada ba tungjoi glory day gi thoram hongdok pada deputy chief minister na fongdok kibani thoram da deputy chief minister na tungjoi village ki khunja sing na makoi gi nat amasung sanabi mangandana ngak tuna thambagi damak Tagat pamadi nungai fongdoki loinana khulase ki chakho thaurangi matangda thabak kya paikat pinu na memorandum amasu kunja singa deputy chief minister da pishin kibak matungina tungjoi da community hall am sagat na ba amade khulase ki sub primary health center so primary health center ki thakta upgrade tawna na ba hona gi hai thajaba kunja sing da piki The dispute between Tungjoy village and the Khezakeno village fake district kuirba kenone aina SP Senapati oringai matam dasu masigi problem si leidana kesin ani raktadi haiba dispute siga mari lena visit toke unfortunately ngasi babu masi settle tokdadana lerme hojik su adum sigi problem si handak tasu thoke bane last cabinet te adu mai cabinet tasu ekoina su sigi matang sing item moina natraga su discuss to kan da we all appreciated we all felt the necessity sumaitona koi saiti ki su sigumba dispute level area dadi koi saiti ki su darka hoiba lambi infrastructure na singba masi koi semba darka oi have said we all agree aduna sisu soidna ai pangthok na ba honage Thauramada sarugya ki ba mau constituency ki MLA su wariba PSCD minister Losi Dikhona tungjoi village asi amaga nungsi sana na lemina duna ing tapa made sakhut pagi lambi da sangsilak tiba village amani hana fongdoki village asida lau sing tawba yaba lam marangkaina laibata natana pothok kaya marangkaina puthok lihana minister na fongdoki loinana khunja sina umang wamang preserve tawduna taibang sema mapu da thagat fongdok poina glory day gi thoramasi sahi kya gi mamang dagi pangthok tuna lakpani hana su fongdoki Manipuram sung Nagaland ani gi marakta leiri belam gi chayna basi loshina na belanga ki makok thong official sing meeting pangthok tuna khana nainare issue asi gi solution puran na ba pakat pa ba thabak pakat lagani hana su minister asi na makhata na fongdoki thauramatu da nat ki thorum kya su pangthoki They acknowledge the blessing of God to the village. This is an example for all people
that the Tunjoy villagers are celebrating, observing this glory day to glorify God, that God has been good to them, and they are acknowledging and preserving the blessing of God to them. So in the next program, I assure that the inter-village ring road will be blacktop. I want to assure that from my side. Matang aswada break amala uzage break matungda plastic free village amani haina lauthok chakraba Senapati district ki Kaivi village ki Khunja Singbu Worker Union Manipur na pukning thagot ki bagi paw amade Manipur amsung malam ki tongan tongan ba paw sing puduna lakchage impact news bu miging taduna lebiu break matungda mayabo mo nataram na okcheri amade bulletin se ki makhataba paw sing miyam da pijari Khunja Singna Amatoina Warif Logjaduna Plastic Free Village and Hana Lautok Saduna Tourist Sport Mo in the same Gana Honari Senapati District Kaivi Villesta Worker Union Manipur Wum Gitom Singna Haktengna Chatuna Khunja Singi Wakalolatu Puning Tawat Gray Wumgi President W Anandana Luchingba Mihut Kangbu Adugi Kongcha Duga Marilena Magna Hai Mau Furupna Kundab Kulasina Manipur da Yamna Tamzininga Obamong the Warif Logjadun Khunja Singna Kulasibu Nandabi Yade Haiduna Tabak Lokalak Basi Yamna Tagat Ningaine Yumgi Wenesu Matam Kiagi Mamang Hona Infal City Yauna Manipur Asi Lunan ba Statum Oiner Nabataba Kapakatuna Lakli Loinana Kongcha Dashida Tengna experience Kaya Asi Makata Manipurgi Kul Karasu Wum Sandokuna Manipur Asi Lunan Mapama Ohen Nabahona Ganihana Fondoki Kongcha da Dugumari Lenana Kaivi Village ki Village Beautification Committee ki convener Dr. Sahini Lolina Makata na Harakibada Manipur ki MP Dr. Loro S. Fozina Model Village Amoina Lautok Piram Labakula Sida Manipur ki Lunan Magilam da Achobu Todang Loriba Lupamana Lakpi Basi Yamna Nungai Habu Wafum Tamlaki Kaibi village has been declared as a model village in 2019 during Shanghai festivals by our honorables MP Dr. Lohar Foze. And now we have declared ourselves as a plastic-free village this year itself because we are confident that we have made the achievement that we have cleaned the village so far. League of Kelo Patriot LCP na sinduna ni Fum do Suba Ima no Festival 2020 Wangkai Ning Tempo Krima Pal da Pangtok na Sem Sabe Loire Lamdam Asigi Saong Ngahong na ba Kunjao Lai Chao na ba Pangtok Libator Masida Lebak Miam na Mapung Fana Sarugya View Hana Imoino Festival Committee ki Maika ki Pause Lakli Wangkai Ning Tempo Krima Pal da Lebe LCP ki Sanglen da Paumi Singa Una ba Mada LCP ki Vice President ki Thausu Puri ba Festival Committee ki Chairman Bizendra Zid Telemna Kumzal Singama Chapan, Humputra Nipanda Hona Chahi Kudingi, Lepalaitana LCP na Silangdona, Tauramasi Pangtokuna Lakpane, Tauramasi Sahi, Kumsi Sahi, and a Tasiki, Taretama Fungfana Pangtokuna, the same Sabi Loire, Numirasi Ayuk Anganbada, Pena Yakai Rol Galunana, Lining Taulirim Bida, Aten Port Carduna, Irat Toniasi, Hogani, Nuntil Matamda, Kanglagi Sengla, like from Lendagi, Maira Loduna, Irat Toni, Bagi Mapung Tauram, Haudokane, Nat Kyoba, Zagoisha, Utpa, Lonana, Nintempukri, Akoibada, Maira Tanbana, Imoin Irat Toniasi, Mapungoiba, Saktam Oiganisu, Pongdoraki. Krista Humfu Saidigi Hona Sanarakpa Ima Imuinugi Lisa Sajasi Technology Marshi na Kogi Society Siki Yum Panbamatamda Nupina Karmalisa Tatkani Nupana Karmalisa Tatkani Hypasi Aduki Matikumna Tabirame Masi Magna Kogi Punai Sibu Yamna Sietna Unduna Lamjing Birpa Laiwerba Pai Pusingi Kongul Livna Dum Lakseven Imoinu Ima Sigi Yumbali Sachida Kazikang Lakwatsarabada Kogi Yum Amamam Lingnari Basida, Imoinu Imasina, Sayol Ahum Lauraga, Lebi, Sakum de Lebi, Akomnu, Lairebi, Sempu de Lebi, Ahumnu, Lairembi, Amadi, Pungal Lairu de Lebi, Akomnu, Sakum de Lebi, Imana, Mamais Maka, Ondunale, Sempu de Lebi, Imana, Mamai Awang, Ondunale, Pungal Lairu de Lebi, Imana, Mamais Manning Ondunale. Akoina, Imagi, Mapam the Katsava, Tamjaba Matam the Hariba, Mayon Singasi, Dasumna, Tambigani. Assam sung Meghalaya the Choina Kunda Karba Maita Singi Igi Kongu Lirun Naba Taubal District Journalist Union the Paumi Kangu Marini Kongset Kidamag Assam sung Meghalaya the Kongsan Kre Lamdamasiki Tongan Pau CM the electronic media correspondent Taruk Nasaba Kangu Sina Assam gi Kasa the Leba Kwairakpa Irelgi Irat Tony Dasu Yaurugadori Irat Tauramado Yauramilmatung correspondent Kangu Sina Meghalaya da Kundaba Maita Kul
Bolagans amasung Assam gi Hozai Lankada sangduna mafam adugi miyoi singa unarugudauri numit marini gi khongchara se wangjing tentha gi MLAP Brozenna wangjing dagi hodna lamthaki Hunar organization sinduna hauki bichahi 2019 ki December kulumdoi dagi kuntra fawba Uttar Pradesh ki Azamgarh da pangthokiba marirak suba Hunar Rang March of 2019 International and National Dance Drama Festival da Manipur Dramatic Union ki play Swachh Bharat na best play tabagaloina award kya amal lorokle hana Manipur Dramatic Union na thokpa chero lamada khangalakli Bishnupur District in Nambol the Laiba SK Women College ta Nomagi Basic Human Rights ki training come workshop pangtokre training come workshop ado college asigi Department of Human Rights amadi Human Rights Studies Center na National Human Rights Commission gi makhada pangtoki banai workshop ado ki technical session da Professor S Mangina Human Rights and Gandhian Perspectives of Men haiba hiram da wangang ki Manipur State Human Rights Commission ki chairperson Khaidem Mani yauna college asigi oza amasung mahiro isingna saruk yaki Assam ki Kasa district ki Lakhipur ki manung chanba Varak Turel ki iyai delaiba Khwarakpa Irel Umanglai Nongpok Ningthau Miyamna Narandor Baba haina khangnaba Khubamda hayengdagi hona pangthokkadoruiba Umanglai Irat Thongni Thorom ga mari lenena Zirbam gi Deputy Commissioner Mayang Lambam Rajkumar amadi SP M movie yauna mafam aduda chatuna yengsin kre Zirbam lomdagi chatnanaba Zirimuk yobagi lambi ki phibam sing amadi sem sarib sing adu mafam aduda haktengna chatuna yengsin ki yengsan khongchat aduda Khwarakpa Irel Umanglai Ngakselup ki Thomi kaya amasu saruk yaki Hauzik Sanabagi Pauda first Moirangthem Zodis Chandra Memorial Invitation Football Tournament 2020 ki ngasi sana ki match ta JYC Yairol Pikpina HSC Kasaru Panjal Mangamari the Mighty Pikre All Jirabam Sports Association is in the Narang Jirabam Higher Secondary School ki playground Chatab Haukiba first Moirangthem Zodis Chandra Memorial Invitation Football Tournament 2020 Sigi Matangi match Lakli Beding Taukaba Numita RYC Ramzaijang Amadi LHYC Lalpani Anina Lamba Taunargani Hauzik Sathariba Tarahom Direk Suba Hero I League 2019-20 gi ngasi sana ki betraugi ani suba home match ta Punjab FC ga sanabada draw chatuna point amamam yena kre ngasi Kumalampak Main Stadium na sana ki match adu da team animak na apiba matam da Panjalam da channaba ngamdabadagi draw oikibani ngasi sana ki match adu team animak na akan mamong da sana ki adubu ahan bahapta Punjab FC na ball hena paiduna home team gi maikaida pressure piki ani suba hafta trau FC ki mai kaide ki kan sana rak loina na panjal ontok paya batanja ke apfangki adu tim animak match asi aroiba whistle fawba panjal amata chanaba ngamdana draw oiki banei mamang da trau FC na match mari rak sana bada match ahum thangna thangna na maithi loina na Mari suba match the draw oiki lonena ngasi amuk hanna draw oiki ba asika tharaga hauzik fawbuda team masina point ani fangba ngamkre amaramda Punjab FC na ngasi gi match adu tharaga hauzik fawbuda puna match taruk sana kibada match ani mai pak pangam kibaga lonena match ama mai thiki ngasi gi match asika tharaga match ahum amana draw oiduna puna point mapan fangduna point table gi ani suba mafam kanduna lairi Trau FC gi mathangi match lagli January nipanda Manipur gi I League yawba ngamba ahanba team am oiriba Neroka FC ga Kumalampak Main Stadium da lamba taunargani
Kuntra Mathoi Suba Junior Boys Inter-District Football Tournament ki ngasi League Match Mari Sana Kray All Manipur Football Association ki biyang makada ngasi ayuk Kumalampak Artificial Turf Ground sana ki Football League si ki taramanga suba match ta Football for Challenge Academy Sadar Hills amade Imphal Football Club Imphal West ani na sana ki match adu ki apiba matamda match asi da mayok ner team animak na match ki apiba matamda panjal ani chanaduna match draw oi ki bagalona tara taruk suba league tana Sugnu Football Club ki sana roy nganmin thang na panjal ani loinana mani thoibena panjal amaga chanduna ideal AFC Churachandpuru panjal ahum amada maiti pi bangam ki football league si ngasi nungtil sana ki batara tare suba league ta pamyal pasoi gi sana roy N Ronaldo amasung Y Voris anina panjal amamam chanduna KYVO qualify panjal ani amada maiti loinana Taranipan Subal Liktana ESU Palace Compound na RFA Bishnupuru Panjal Marishino the Mighty Pibangam Naki, Mesasida Mai Pakraba ESU Palace Compound Sanaroy Mohammed Wazid Khana Panjal Ani Lonana SIS Rajdhan Amadi N Nauba Anina Panjal Amamam Gachan Naki, Tim Tarana Group Ani Tong Kaido to Chatariba Football League Sida Lamba Taunari, Tasiki Taruk Football Tournament Siki Taramapan the Kun Subal League Match Sing Sanaragani. Humpuni Suba Sarchur Chansing KCSICB Memorial Invitation Football Tournament Southern Sporting Union Singjamai Final Sankrari Imphal Mapal Kangjebungda Mamang Sahi December Kunipan Dagi Sanaba Hokiba Aham quarter final match to the Mapalam gi team ama oiriba Lavan FC Shillong amadi Bishnupur district team ama oiriba class kaina wani na sana kiba match to the match sanari team animang na chathariba football tournament sig changna kanglon ngak tana sanaba ki tamak All Manipur Football Association team animak article number 4 clause 1 gi maktung ina chathariba tournament sig makhataba match sing sanadana na ba athing tham krehana association sig assistant general secretary na thokpa chero lamada khangalakli Tarahumdoi Suba South Asian Games ki Taekwondo Masanada silver medal Laurakraba Soibam Ngakpigani Soyam Singlembabu Taram Okre Ngasi Creative Taekwondo Institute Sagolbangi Langzing Achawa Makaleka Deleba CTI ASK Training Hall the Pangtoki Taram Oksa Bagi Achama Toromatuda RK Fortune Developer Private Limited ki Managing Director RK Rameshwar Langzing Achawa Gram Panchayat ki Pradhan M Roman CTI ASK President T Subhash Chandra Madi Child Specialist Dr. L. Basanta Galona Institution Sigi Maruiba Mio Singamade Lamdamadu Masak Naibu Mio Kiana Saruyaduna Institution Sigi Pumse Masana Sanaroyama Wena Haurakiba Sega Road Quarapum Lekaidi S. Sawamsung Promilani Machanupa Soyam Chinglemba Galoina Institution Sigi Tuan Ba Sanaro Kiana International Lamade National Gitak the Pangto Taekwondo Championship the Manamatum Lord Pangam Kibasanaro Simbu Achamakudol Sing Piduna Pungning Tawatki CTIS ke sanaro isingna nongmana traga nongmadi Olympic Fambak sanaba ngamba sanaro yama oina naba institution asigi chief coach TS Rajuna ningjari bamangla na singa sigi sanaro isingna yobu ngamna naba hona ba matam da sanaro isigi mama pagalona na lamdam sigi miyam na punna hona minabagi matam madu oire hana tarawm do suba South Asian Games ke silver medalist Soyam Chinglembana fongdoraki Sanaba habase sida kaabna traga win or lose sidi oiradabne aduna kayumba koina set toriba goal hangaudre halna demotivate tawdabida lakadoriba future tournament sing competition sing da hena better performance to kitang hanganaba hona duna ngana balaitana hona minaba sanamina iba sing hona magu players sing respect na ba ai so amam thakda players sing da share and support full support pigani Matanga sa bulletin na si tension sa dringing mangoy na headlines mo na PJD. January ni pa na pangtok ka bagan ngay kumayda Chief Minister N. Biren ng lupa madutong sinura puro masal yang tinar na basil lahena Zaliarang Union Assam Manipur Nagaland na Maral Sirakli. Manipur Inland Permit Guidelines 2019 na base year hap tabiyaw na asoy kaya yawri basin na sendok ko na ano gazette notification na matok ka na banihayna mahiroy luptaruk na taksilakli. Amasung National Commission for Protection of Child Rights na Manipur Commission for Protection of Child Rights ka group sa Minduna issue on heavyweight of school bags sa hiramda is the level workshop ang mapangtok rin.